मैम सिसे अखोगी मनपुर की सकनाइरब सिंगर सुरेन लेखिद्रब मतुंगदा अखोगी मनपुर के सिलनाउ मैम अमना कई हाइतारे मागी लिवर से ट्रांसप्लांट तौखिब्रा तौखिदब्रा हाइबगी क्वेश्चन अमा हेक हंगबा कमेंट मैम अमा थेंगनजै अदुई मथक्ता मैमना सेल खाजिन खकांदा ट्रांसप्लांट कई तौखिदबनो हाइबगी क्वेश्चन सो अदुम थेंगनजै अदुगा खरा मना अखोगी खाइजिनख्रिब सेल से फैमिली मेंबर सिंगसिनगा अखोगी हेता मोइथोप सिजना थोखरगा अनाब से लायंगबदा नत्रगा ट्रांसप्लांट तौबसिदा कया थवाई याउखिदबगी मौंगुंबा हाइतारे को अदमाइना चिंगनबगी मौंगदा कमेंट से तौबा हाइतारे अदुगुंबगी मौंग से आई अदुम कमेंट सिंग से सुम उबा फंगजे अदुना नुवाइतेदना वीडियो से सेमजबनी अदुगा मैम शेयर तौरकांदा लैरिबा मैम की डाउट सिंग से खंगमिनसिको आइसु नुवाइतेबदगी वीडियो से सेमबनी आइना लैरिबा हॉस्पिटल सिदनी अखोगी सिंगर सिना मागी ट्रांसप्लांट तौनबा लाखिबदो दो अहानबदा आई क्लियर कट हाइजगे ट्रांसप्लांट मक्ति तौखिद्रेको मैम की डाउट अहानबगी अदुम क्लियर ओए ट्रांसप्लांट मक्ति तौखिद्रे अदो ट्रांसप्लांट तौखिद्रिबगी मरम से करिगिनो हाइबा तमदा ट्रांसप्लांट तौ मतमदा अखोगी कंडीशंस बेसिक ओइबा क्राइटेरिया खरा फुलफिल तौब दरकार ओइबा अहानबदा खुदमैना हारकांदा ट्रांसप्लांट तौ मतम सिदा डोनेट तौगदबा मी अमा संगेबा लिवर से पीगदबा मा हाइरिबा मी से मागी फैमिली मेंबर दे ओइगदबनी अदुगा फिट ओइबा मी अमा ओइगदबनेबा फिट ओइबा हाइबसिना मिन तौबसे डिजीज अमता लैतबा मी मिसा अमा ओइगदबनेबा को अदुगा डिजीज अमता लैतबा सिक लोइना ड्रिंक्स गुंबा तौबा अदि यू गुंबा थकपगी हिस्ट्री लैबा यादि लिवर पीगदौरिबा मी से को अदुंबा कंडीशन अम लैरे अदुगा होय फैमिली मेंबर दे मी लैत्रे हाइतारगसु अखोगी असीबा मीदगी अखोय DDLT एना लैको डेथ डोनर लिविंग लिवर ट्रांसप्लांट एना अदमाइले हाइदि असीबा मीदगी लिवर से लौबा अदुबो असीबा मीदगी लिवर लौबा हाइबसे नेक्स्ट टू इम्पॉसिबल गुमनी प्रैक्टिकली हाइतारगदी थियोरेटिकली पॉसिबल ओय अदु तारगसु कइगिनो प्रैक्टिकली नेक्स्ट टू इम्पॉसिबल हाइसे ngसागी लिवर डोनेट तौगे हाइबा मीसिदि याम लैतबा अदुगा पेशेंट दि मैम लैबनिना अखोइना लिवर असीबा मी अमदगी डेड बॉडी अमदगी अखोइ लिवर फंगबसे अखोइ यामना वाबा हाइतारे को फंगदबा अदुना मदुगी ऑप्शन दि याम कना खनदे तसेंगना को अतुने ngसाइ क्राइटेरिया अहानबगी अमसि लेरे मसि फुलफिल ओइबा दरकार ओइ अनिसुबदा ngसाइगे पेशेंट मसामक से लिवर ट्रांसप्लांट तौबा यानबगी कंडीशन दा एटलीस्ट अदुगी कंडीशन फावबदी लैबा म दरकार ओइबा मासे खुदमन हारकांदा माना मासे ट्रांसप्लांट तौद्रिङै कनोसिदा अखोगी तोंगान तोंगानबा डिपार्टमेंट दगी क्लियरेंस संगेबा खुदमन नेफ्रोलॉजी डिपार्टमेंट हाइदि किडनी की डिपार्टमेंट दगी अदगी कार्डियोलॉजी डिपार्टमेंट दगी क्लियर तौबम संगेबा मासे ट्रांसप्लांट तौबसि यानी हाइबगी सेफ ओइगनी हाइबगी पोसा अमको अदुगी मथक्ता अमको ओवरऑल ओइना समना हारकांदा मागी मसादा यावरिबा ई गी से क्वालिटी से कमाइन तौई को ई से पाथबे है ई गे से याम पाथरे हाइतारगदी मदुई कंडीशन दुसु अखोइना ngसाइगी डोनर दुसु लेरे सेल सु लेरे खुदिमक लेरे हाइतारगसु अमुक ngसाइगी ट्रांसप्लांट तौबसि यारोइदोनेबा अमाइ तौदना क्राइटेरिया मयाम अमा लैको अखो फुलफिल तौगदबा मी अमा लिवर ट्रांसप्लांट तौगे हाइबा कांदा यामद्रबदा हप्ता अमगुमि चांग हाइतारे ख्वाइदगी थुना अखोइना वर्कअप तौबा कांदा ख्वाइदगी थुना तौरकांदा हप्ता अमगुमबगी चांग सि दुम चंगेबको ngसाइगी डोनर सिगी सु लोइनि येंगदोनि टेस्ट मतंग मतंग तौर मासि फिट ओइ ओइदि ता मागी ब्लड की नत्रगा लैरिबा इन्वेस्टिगेशंस मयाम सि तौरकांदा फिट ओइब्रो ओइदब्रो पीगदोरिबा मीसे मागी सुनि हाइजेको अदुगा पेशेंट मसामक सिगिसु मागी लैरिबा कंडीशन से हाना पूरा फजन एसेस तौम संगेबा अदुदा लोइना क्राइटेरिया से फुलफिल तौरकांदनेबा ट्रांसप्लांट तौरिसे आइदि सम समने हेता खोगी गोल ब्लैडर की ऑपरेशन अम तौबा खोटपा अदुम मैमोंगदा कनो तौबगी मोंग नतेबको समना कना इवन गोल ब्लैडर ऑपरेशन तो वाइज हाइबदुसु खोगी कंडीशन सिंगदी मैम फुलफिल तौगदबदि अदुवा अदुबु ngसाइ ट्रांसप्लांट गुम लाक्पसिदि अमुक हेना याम तिना चावबा पोट अम कॉम्प्लिकेटेड ओइबा पोट अम ओइबको अदुने अदुगी मरम सिंगसिना मरम ओइरगा हाइतारे ट्रांसप्लांट मक्ति तौखिद्रे समवेयर को माय दि क्राइटेरिया खर फुलफिल तौदबदगी हाइतारे अदु तौखिद्रे अदु मोइना मागी ngसाइगी इंटरवेंशन पिफम थोकदि मैम पीख्रिबा खुदमन ट्रांस खोगी थेराप्यूटिक प्लाज्मा एक्सचेंज कहना तौबको सी तौरकान मागी बिलिरुबिन की चांग से हंदहनबा अइनो उबदा मागी बिलिरुबिन से 23 गुंबा अदुगी फावबा योबा थेंगनै हाइदि को जोंडिस कहना तौबदो दो अदगी हंदहन लक्नबगी दमकता खोगी प्लाज्मा एक्सचेंज कहना तौब कनो प्रोसीजर ले अदुगुंबा तौखी अदगी अखोई स्टेम सेल थेरापी कहना लेरी अदमन ऑप्शन खरदि दुम लैको ट्राई आउट तौब याबा अदु तौखिदबा नते लोइना तौखी तौब याबा खुदिमक लोइना तौखी अइना हाइजनिंगबदि कोइ मोइगी फैमिली मेंबर सिंगनसु मोइगी बेस्ट लेवल द टिल द लास्ट मोमेंट मोइगी साइटिगसु 100% एफर्ट तुम थादरगा कन्नबा न होटनजखरिनी हॉस्पिटल की स्टाफ सिंग अदगी डॉक्टर सिंग कोई डॉक्टर सिंग की हॉस्पिटल की कनोदबदी अखोई थौनी हाइरसे को अखोई अदो मोइगी फैमिली मेंबर सिंग की साइटिगसु बेस्ट लेवल द होटनजखरिनी अदु उपाय लेतबा हाइसिदि को मियोइबा हाइसिदि मियोइबगी पुंसी से डॉक्टर की मखुत्ता ngakta लोइना लैबा खोटपा अदु नतब ओइबनिना ngसाइगी
adi condition de admai lei khibadi haibdu ne aina haijaning bede aduna mayamna moi family members sing sina taraga uraga yam nungai rede ba natraga ma nu sijaba mi mayam sina nungai rede ba comment sing to budu madu tasengna ai na su mayam thengna budu yam nungai ta bade ni video si semjari se aduga donate to bai matang du sayam tang haijage ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯒꯤꯗꯃꯛꯇꯅꯦꯅ ꯑꯩꯈꯣꯏꯁꯦ ꯑꯉꯝ ꯑꯉꯝꯕ ꯁꯦꯜ ꯈꯔ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯂꯥꯛ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯃꯌꯥꯝꯅ ꯂꯨꯄꯥ 500 ꯄꯤꯈꯤꯕ ꯂꯤꯁꯤꯡ ꯄꯤꯈꯤꯕ ꯂꯤꯁꯤꯡ ꯑꯃ ꯄꯤꯈꯤꯕ ꯑꯅꯤ ꯄꯤꯈꯤꯕ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯜꯂꯒ ꯇꯥꯖꯕ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ XYZ ꯑꯃꯅ ꯃꯥꯒꯤꯗꯃꯛꯇ ꯗꯣꯅꯦꯠ ꯇꯧꯔꯒꯦ ꯃꯥꯒꯤꯗꯃꯛꯇꯅꯦ ꯄꯤꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯦꯜꯗꯨꯒꯤ ꯃꯔꯝꯗꯨꯗ ꯌꯥꯝ ꯀꯟꯅ ꯊꯤꯕꯤꯔꯨꯔꯅꯨ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯀꯩꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯗꯨ ꯌꯥꯝ ꯀꯟꯅ ꯊꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯣꯏ ꯂꯥꯏꯌꯦꯡꯕꯗꯨꯒꯤꯗꯃꯛꯇ ꯃꯣꯏ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯈ꯭ꯔꯦꯕ ꯇꯧꯕ ꯌꯥꯕ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯁꯦꯜꯁꯨ ꯃꯌꯥꯝ ꯆꯪꯈ꯭ꯔꯤꯅꯤ ꯆꯪꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯆꯪꯈ꯭ꯔꯤ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯥꯏꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯔꯕ꯭ꯔꯥ ꯀꯩꯗꯧꯔꯕ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯃꯗꯨꯃꯥꯏꯅ ꯃꯗꯣꯝꯗ ꯌꯥꯝ ꯀꯟꯅ ꯈꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯡ ꯎꯕ ꯑꯩꯅ ꯁꯨꯝ ꯀꯃꯦꯟ ꯇꯧꯕ ꯎꯕ ꯐꯪꯖꯩꯑꯕ ꯃꯗꯨꯒꯨꯝꯕ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯨꯡꯁꯤꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯒ ꯃꯗꯨ ꯃꯥꯒꯤꯗꯃꯛꯇ ꯄꯤꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯂꯩꯕꯤꯒꯗꯕꯅꯤ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯁꯨ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯀꯩꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯗꯦ ꯀꯣ ꯑꯩ ꯍꯦꯛꯇ ꯂꯤꯁ ꯄꯤꯖꯔꯛꯀꯦꯕ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯂꯥꯁ ꯁ꯭ꯇꯦꯖꯇ ꯑꯦꯟ ꯁ꯭ꯇꯦꯖꯇ ꯂꯤꯚꯔ ꯗꯤꯖꯤꯁ ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩ ꯍꯦꯛꯇ ꯂꯤꯁ ꯍꯦꯛꯇ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯒꯗ꯭ꯔꯕ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏ ꯇꯧꯁꯨ ꯇꯧꯗꯦ ꯍꯥꯟꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯨꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯗꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯔꯦꯕ ꯑꯗꯣ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯃꯛꯀ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗ ꯀꯣꯏꯁꯟ ꯇꯧꯕꯁꯦ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤꯗ ꯑꯩ ꯍꯥꯏꯕꯗꯤ ꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤ ꯑꯃꯇꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯗ꯭ꯔꯤꯡꯛꯁꯀꯤ ꯃꯇꯥꯡꯗ ꯑꯩ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣꯝꯇꯪꯒ ꯍꯥꯏꯖꯍꯧꯒꯦ ꯑꯩ ꯗ꯭ꯔꯤꯡꯛꯁꯀꯨꯝꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯣ ꯑꯩꯅ ꯗ꯭ꯔꯤꯡꯛꯁ ꯇꯧꯕꯁꯦ ꯐꯠꯇꯦ ꯌꯨ ꯊꯛꯄ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯍꯦꯛ ꯍꯦꯛ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇ ꯀꯩꯗ ꯇꯧꯕ ꯀꯥꯟꯁꯦ ꯃꯌꯥꯝꯁꯦ ꯍꯦꯛ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯥꯏ ꯑꯥꯔꯒꯨꯃꯦꯟ ꯇꯧꯕ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯌꯨꯁꯤꯗꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ ꯅꯠꯇ꯭ꯔ ꯀꯃꯥꯏꯅ ꯐꯠꯇꯦ ꯍꯥꯏꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅꯀꯣ ꯑꯗꯣ ꯗꯦꯠ ꯏꯁ ꯀꯝꯄ꯭ꯂꯤꯠꯂꯤ ꯏꯔꯔꯦꯂꯦꯚꯦꯟꯠ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯀꯝꯄ꯭ꯂꯤꯠꯂꯤ ꯏꯔꯔꯦꯂꯦꯚꯦꯟꯠ ꯑꯣꯏꯌꯦꯕ ꯗ꯭ꯔꯥꯏ ꯑꯥꯔꯒꯨꯃꯦꯟꯅꯦꯕ ꯌꯨ ꯊꯛꯄ ꯍꯥꯏꯔꯒ ꯑꯩꯅ ꯃꯤꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯞ ꯇꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯅꯤ ꯉꯁꯥꯏꯒꯤ ꯊꯥ ꯑꯃꯗ ꯆꯍꯤ ꯑꯃꯗ ꯄꯦꯛ ꯃꯆꯥ ꯑꯃ ꯊꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯃꯌꯥꯝ ꯀꯣꯃꯟ ꯁꯦꯟꯁꯅꯤ ꯃꯁꯤꯗꯤꯀꯣ ꯌꯨ ꯊꯛꯄ ꯍꯥꯏꯅ ꯑꯩꯅ ꯐꯠꯇꯦꯅ ꯍꯥꯏꯔꯤꯁꯤꯅ ꯃꯤꯟ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯂꯤꯃꯤꯠ ꯂꯩꯇꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯊꯛꯄ ꯉꯥꯎꯗ꯭ꯔꯤꯐꯥꯎ ꯊꯛꯄ ꯄꯥꯔꯇꯤ ꯂꯩꯕꯗꯣ ꯃꯗꯨꯅꯤ ꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯗ꯭ꯔꯥꯏ ꯑꯥꯔꯒꯨꯃꯦꯟ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅ ꯇꯧꯔꯒ ꯊꯛꯀꯗꯕ ꯊꯛꯅꯤꯡꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏ ꯑꯥꯔꯒꯨꯃꯦꯟ ꯇꯧꯔꯒ ꯖꯁꯇꯤꯐꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏ ꯑꯥꯔꯒꯨꯃꯦꯟ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤꯗ ꯍꯥꯏꯗꯤ ꯊꯛꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯊꯛꯄꯤꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯇꯣ ꯏꯁꯥꯅ ꯂꯣꯏꯅ ꯐꯦꯁ ꯇꯧꯒꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯕ ꯌꯥꯏ ꯗꯣꯛꯇꯔꯁꯤꯡꯁꯨ ꯌꯨ ꯑꯗꯨꯝ ꯊꯛꯄ ꯌꯥꯎꯏꯑꯅ ꯌꯨ ꯊꯛꯄꯗꯣ ꯗꯣꯛꯇꯔꯅ ꯊꯛꯄꯗꯣ ꯂꯤꯃꯤꯠ ꯑꯃꯗ ꯊꯛꯅꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯣꯏ ꯈꯔ ꯑꯃꯗꯤ ꯃꯌꯥꯝ ꯊꯛꯑꯝꯕꯁꯨ ꯌꯥꯏ ꯅꯨꯡꯇꯤꯒꯤ ꯊꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯊꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯇꯣ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯐꯦꯁ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯀꯥꯎꯕꯤꯒꯅꯣꯕꯀꯣ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯑꯣꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯑꯦꯗꯃꯤꯠ ꯇꯧꯕ ꯌꯥꯎꯋꯦꯕ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯔꯀꯥꯟꯗꯀꯣ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯁꯥ ꯃꯁꯥꯗꯨꯅ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯇꯣ ꯐꯦꯁ ꯇꯧꯋꯦ ꯍꯥꯏꯕꯗꯨꯅꯦ ꯐꯅꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯒꯦꯔꯥ ꯐꯅꯌꯥꯝꯅ ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯐꯅꯌꯥꯝꯅ ꯃꯃꯤꯡ ꯆꯠꯀꯦꯔꯥ ꯋꯥꯠ ꯑꯦꯚꯔ ꯍꯨ ꯑꯦꯚꯔ ꯀꯣ ꯃꯁꯥꯅ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯇꯨ ꯐꯦꯁ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗꯩꯗ ꯁꯨꯔꯦꯟꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯀꯅꯥꯒꯨꯝꯕꯅ ꯚꯥꯞ ꯌꯥꯝ ꯐꯗꯅ ꯁꯨꯔꯦꯟꯗ ꯑꯗꯨꯗꯨ ꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯟ ꯖꯦꯅꯔꯦꯜꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨꯝ ꯑꯩꯅꯗꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯩ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯂꯤꯚꯔꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯌꯨ ꯃꯌꯥꯝ ꯊꯛꯄꯒꯤ ꯀꯩꯅꯣ ꯇꯧꯕ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯔꯒ ꯂꯥꯛꯄ ꯄꯦꯁꯦꯟ ꯑꯌꯥꯝꯕ ꯑꯣꯏꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯁꯨꯔꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯦꯃꯤꯂꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯗꯣꯅꯦꯠ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯨ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯒꯤꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯇꯧꯕ ꯌꯥꯕ ꯀꯟꯗꯤꯁꯟ ꯑꯣꯏꯗꯕꯗꯒꯤ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤ ꯑꯦꯗꯃꯤꯠ ꯇꯧꯔꯤꯅꯣ ꯀꯥꯏꯅ ꯍꯥꯏꯕ ꯀꯨꯏꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯤꯅꯣ ꯀꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯒ ꯁꯦꯜ ꯑꯗꯨꯝ ꯆꯪꯍꯜꯂꯤꯅꯣ ꯃꯌꯥꯝꯗꯒꯤ ꯀꯩꯗꯧꯕꯩ ꯁꯦꯜ ꯈꯥꯏꯔꯤꯅꯣ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯑꯩ ꯂꯣꯏ ꯊꯦꯡꯅꯩꯀꯣ ꯐꯅꯌꯥꯝꯅ ꯑꯩ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯔꯕ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯃꯤꯁꯦꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔꯁꯦ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯀꯟꯗꯤꯁꯟꯗꯤ ꯑꯣꯏꯔꯦꯕ ꯃꯤꯁꯛꯁꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯥꯏ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡꯗꯨꯁꯨ ꯐꯨꯜꯐꯤꯜ ꯇꯧꯕꯝꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯇꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ
ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯉꯁꯥꯏ ꯑꯩꯅ ꯄ꯭ꯂꯥꯁꯃꯥ ꯑꯦꯛꯁꯆꯦꯟꯖꯀ ꯍꯥꯏꯈꯤꯕ ꯑꯗꯩ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯣ ꯑꯗꯨ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯑꯒꯗꯤ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗ ꯐꯤꯖꯤꯕꯜ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯀꯤꯗꯃꯛꯇ ꯐꯤꯖꯤꯕꯜ ꯑꯣꯏꯕ ꯀꯟꯗꯤꯁꯟꯗ ꯂꯥꯛꯑꯒꯗꯤ ꯑꯗꯨꯗ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯁꯦꯜ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦ ꯀꯣ ꯑꯗꯩ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯄꯣꯠꯁꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯔꯒ ꯈꯪꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯗꯥꯎꯠꯇꯨꯁꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯖꯩꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ